Hi. Nasi zo mong pujaragale mayam da. Soy tangki kana gani. Soy tangki nungai gani khanba pogdam khara tamage na nasi zo mong laksari. Mayam sexy yumdi loina mak saning ba. Paisa zo sang da ba pamba mayam na. Aduga paisa ji kamai to na ko se control to ga da ge hai ma sexy katai katai da season ga da ge hai se mayam knowledge ti leita ba. Mistina amana fast na funny second na funny have da paksata satpa season abam se lo yaba mafam jaga gi matung ina check si season aba yaba gi mafam jing je ai nasi mayam da kitang oiso share tok jage ekhoi gi ahan ba foundation horak pasi ekhoi jamat natraga first rejection season aba matam da yamna faraba adumba oigani first second season aba yade have nate yai first second ju yai adubo first second season ragadi season aba yaba mafam da akoina ahen ba paisa thadaraga sina farane season ragadi adu paisa mama mang ba adonge aduna jamat ka first season aba da first reject season aba da kari sukai de aduga ekhogi wall partition ji kamai to ge da both side plus ta to go leiraba plus ta go leita agadi ekhoi partition khab je koi petty natra reject na season abda kari sokai ba leite koi mapan thong da koi gi pointing gumba tawne aduga koi je plus ta tor hai bo ita agadi koi fast natra second season aba kari sokai de adu safety tank gumba koi gi water tank gumba adum bada di fast second adum season abi kai sokai de aduga wall fencing gumba tawbada koi thar natra petty manau natra petty season abada kaisu akaiba leite ba akoina fast na hena tawradi hekta kallani adum bagi wakhalo namda mayam si leina ba haibadi season aba yaba mafam da paisa kitang khak save tawragadi asini aina mayam da haijanangi je ai sama construction unit ta sahi 35 hena ai construction site engineer oiraga ai sura abani aduda mayam da kitang kana ba se kitang share tawjaramgena aina nasigi video si semjabani mathang amuk video mayam ge nungai raba video amuk su puraga laksage aigi video sibu pambi be yarogadi like share tawbiramu aduga makha ta na hena khangning ba leiragadi makha da bijariba phone number asida contact tawbiduna ai mayam da hena kana ba tips pijage hai masi hara lo sanjage